Eigi thamoi hariba ahumsuba saruk taminarasi. Wakhal mawon khalladuna ahingdu nungaiba manglan amada tumtharami. College students singna langbagi khonjelna college adu dil khongli tampha khara kalapna hi karino wasidi khubaja ma tawradana college sida miga loina kauna batarimi. Sarjuna nangi haunabido haurabo. Tampha mamik kuptana yengzai no fetawna harai. Yam thuna hongiko kebagasi khuhai ma tawi kanana tambiruino ba. Ho ithanda kezariba nangna di tambidrasu aisu nupini kaino. Sarjugi saurap tawba maithongduna hena fazare. Tamphana sanglase class ka yaurase. Asumna class yaurami. Mahosagi matawgum oidre. Sarju wakhal larik pukningda changsindre. Sarju mathana murum sole. Class se barbab loradi paradamne. Tamphasu langambu huran yengzari. Mambise khazikta phau yenglaktiba. Class loraduna break ki batam. Sarju ga tamphaga mapada thokladuna. Kitida changlusilo. Kari no kharasu sarse. Library ga changore dro haisiba. Laik ta gauzabi nanglaba. Sarjuna changdingbaga phaudreda. Ahangba lapakta phapdudaga bondraga sadaradi kayano aide. Tamphana khara karebdana ho kari bondrangdo. Sarjuna khangda hanglidubo karigido pakhumga leite. Ketida zangaroise ngasidi. Thamoigi wahaido peda tarage. Sarjuga tamphaga kededagi khara leithoklaga leiba asikpa mafam aduda famlami. Sarju ngayomdana tampha aidi class kaje loheningbada wakhalse ingawawi. Aise tafamda nukdaruba aina hena henzilabra karino. Yam thuda henziliko. Magi biye, magi wangang, magi batawda aibu nusiba amadi tawri. Khanghaudana saugalai. Manane asu haijise kariginoba. Congratulations anga, good performance anga. Sinatradi atai haininga ama faulaitrababa. Ai thamoise wathahonga khangde. Magi batawse karigino. Aduk yam nupa thokdaba. Zarangdariba nushibra, nushidabra. Tampha sarjugi batawdu ubada. Nushidragabu. Nangi magi kanana haidana nangna hairiba khuding yaduino. Matamsida mibu nushiba phana lamjingba kanabu leribage. Nushiba yaukhiba thamoi oibana afaba lambida lamjinglibani. Aisu langangi miyek nushiba yaudana manaktagi lapthokpa ngamdribase. Sarjuna khangdreda ai haifam khangdre wakhalse manakta asum singsinbagum tawre. Nangdi haida khara phari Sunday dani ujiba. Aidi tha abagi amu adira. Nusiba wahai no fetawna. Ai ise kare eda. Nungai ba mutta nungai na wari sanarabi. Lakpa. Igna chikna wari nungai ba maliko. Hai sarju. Aisu kharadang yaujage. Thabak tawkhibadagi fajabasu yamna hengale. Ai wa amata haijagedana. College sang naidrasu aiga wari watai haidi koimin chaminaba aisu nangoda ngaujaba mi oibanina thagi toloptagi hena adum pige
ꯁꯔꯖꯨ, ꯍꯦ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯀꯩꯅꯣ? ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯎꯔꯣ? ꯃꯤ ꯑꯃꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯕꯨ ꯈꯔ ꯍꯥꯏꯕꯁꯨ ꯇꯝꯃꯨꯅꯦ, ꯃꯤ ꯃꯥꯟꯅꯕ꯫ ꯂꯥꯛꯄ, ꯏꯍꯦ, ꯁꯥꯎꯅꯨ, ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏꯗ꯫ ꯑꯩꯁꯦ ꯂꯥꯛꯄ, ꯅꯪꯒꯤ ꯅꯀꯣꯛꯇꯨꯗ ꯍꯥꯞꯆꯤꯜꯂꯣ, ꯅꯪꯗꯤ ꯑꯩꯒꯤ꯫ ꯂꯥꯛꯄ ꯀꯔꯦꯝꯅꯅ ꯅꯣꯛꯂꯤ꯫ ꯁꯔꯖꯨ ꯋꯥꯈꯜ ꯆꯔꯥꯡꯅꯔꯤꯉꯩ ꯃꯊꯛꯇꯨꯗ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯂꯥꯡꯉꯝ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯇꯝꯐꯥ, ꯁꯔꯖꯨ, ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯕꯥꯅꯤꯕꯨ ꯊꯤꯔꯤꯕꯅꯤ꯫ ꯀꯦꯟꯇꯤꯟꯗꯁꯨ ꯆꯪꯂꯨꯁꯤ ꯂꯥꯛꯑꯣ, ꯑꯩ ꯑꯣꯐꯔ ꯇꯧꯖꯒꯦ꯫ ꯂꯥꯛꯄ, ꯌꯥꯝꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯅꯤꯅꯦ, ꯑꯩꯁꯨ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯣ? ꯂꯥꯡꯉꯝꯅ, ꯕꯥꯔ ꯌꯥꯎꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯑꯩꯈꯣꯏ ꯑꯍꯨꯝꯈꯛꯀꯤ ꯑꯣꯏꯕ ꯋꯥꯔꯤꯁꯨ ꯂꯩꯕ, ꯕꯥꯏꯅ ꯄꯦꯟꯒꯗꯕꯁꯨ ꯑꯣꯏꯔꯣꯏꯗ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯇꯧꯕꯕꯨ꯫ ꯑꯗꯨꯕꯨ ꯂꯥꯛꯄ, ꯅꯄꯨꯟꯁꯤꯗꯣ ꯃꯤꯑꯣꯏꯕꯒꯤ ꯃꯤꯠꯌꯦꯡ, ꯋꯥꯍꯩ ꯅꯣꯡꯂꯨꯛꯄꯁꯨ ꯇꯝꯃꯨ꯫ ꯂꯥꯛꯑꯣꯅꯦ ꯅꯕꯥꯅꯤꯁꯨ, ꯋꯥꯔꯤ ꯆꯤꯛꯊꯔꯨꯔꯁꯤ꯫ ꯇꯝꯐꯥ ꯂꯥꯡꯉꯝꯒꯤ ꯃꯇꯧ ꯎꯕꯗ ꯄꯦꯜꯂꯗꯨꯅ ꯃꯃꯣꯟ ꯅꯣꯛꯅ, ꯆꯠꯁꯤ ꯂꯥꯛꯑꯣꯍꯦ, ꯍꯤꯡꯆꯥꯕꯒꯤ ꯖꯒꯥꯁꯦ ꯊꯥꯗꯣꯛꯂꯁꯤ꯫ ꯇꯝꯐꯥ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ, ꯅꯄꯨꯟꯁꯤꯗꯣ ꯅꯨꯡꯁꯤꯍꯟꯕꯁꯨ ꯇꯝꯃꯨ, ꯁꯦꯜ ꯈꯛꯇꯅꯁꯨ ꯌꯥꯗꯕꯅꯤꯀꯣ꯫ ꯂꯥꯡꯉꯝ ꯑꯃꯨꯛ ꯍꯟꯅ, ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯈꯜꯒꯗꯤ ꯍꯥꯏꯗꯤ ꯑꯩ ꯂꯩꯀꯣ, ꯃꯥꯒꯤꯗꯃꯛ꯫ ꯖꯣꯜ ꯑꯦꯂꯥꯏꯁ ꯂꯥꯛꯄ, ꯆꯠꯆꯔꯦ꯫ ꯂꯥꯛꯄ ꯃꯈꯣꯏꯗꯧ ꯊꯦꯠꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯂꯥꯛꯄ, ꯇꯧ, ꯑꯩꯅ ꯅꯤꯡꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ, ꯅꯈꯣꯏꯅ ꯐꯅ ꯈꯟꯗꯨꯅꯁꯨ꯫ ꯁꯔꯖꯨ, ꯅꯪꯕꯨꯗꯤ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯀꯦꯟꯇꯤꯟꯗ ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯀ꯭ꯂꯥꯁ ꯃꯈꯥ ꯌꯥꯎꯔꯝꯃꯤ꯫ ꯇꯝꯐꯥ ꯂꯥꯡꯉꯝꯒꯤ ꯃꯇꯧꯕꯨ ꯅꯤꯡꯁꯤꯡꯖ, ꯃꯥꯁꯦ ꯅꯨꯄꯥꯗꯤ ꯊꯣꯛꯇꯤ ꯊꯣꯛꯏꯍꯦ, ꯅꯍꯥꯟꯈꯩ ꯂꯣꯠꯇꯨꯅ ꯊꯝꯖꯤꯜꯂꯕꯖꯥꯠꯅꯤ꯫ ꯅꯨꯡꯁꯤꯕ ꯃꯊꯪ ꯍꯦꯟꯒꯠꯂꯛꯇꯨꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯀꯤꯕꯤꯗ꯭ꯔꯦ꯫ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯇꯝꯐꯥ ꯁꯔꯖꯨ ꯍꯟꯃꯤꯟꯅꯔꯛꯏ꯫ ꯁꯔꯖꯨꯅ, ꯑꯩ ꯂꯩꯍꯧꯔꯒꯦ, ꯆꯠꯂꯨꯔꯣ, ꯃꯊꯪ ꯇꯨꯃꯤꯟꯅ ꯈꯟꯖꯩ꯫ ꯂꯥꯡꯉꯝꯅ ꯇꯧꯔꯤꯗꯣ ꯇꯝꯐꯥꯒꯤꯗꯤ ꯃꯊꯪ ꯄꯤꯂꯝꯒꯅꯤ꯫ ꯑꯩꯁꯨ ꯂꯥꯛꯄꯒꯤ ꯃꯃꯥꯡꯗ ꯅꯣꯡꯃꯗꯤ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯑꯃ꯫ ꯑꯣꯐꯤꯁꯀꯤ ꯃꯃꯥꯡꯁꯤꯗ ꯐꯝꯕ ꯅꯨꯄꯤꯗꯨ ꯂꯥꯛꯇꯕ꯭ꯔꯥ ꯇꯉꯥꯡ? ꯇꯉꯥꯡꯅ, ꯑꯉꯥꯡꯗꯨꯗꯤ ꯂꯤꯞ ꯂꯧꯈꯤ ꯃꯦꯗꯥꯝ꯫ ꯃꯤꯅꯔꯚꯥ, ꯃꯥꯒꯤ ꯂꯤꯞ ꯈꯨꯂꯧꯁꯦ ꯀꯔꯤꯅꯣ? ꯅꯨꯡꯉꯥꯏꯔꯦꯅꯦ, ꯃꯥꯕꯨ ꯉꯥꯏꯔꯦꯅꯦ, ꯗ꯭ꯌꯨꯇꯤ ꯇꯧꯕ ꯇꯧꯗꯕ ꯂꯦꯝꯅ ꯐꯪꯕ ꯑꯣꯏꯔꯦꯀꯣ꯫ ꯇꯉꯥꯡꯅ, ꯃꯦꯗꯥꯝ, ꯑꯩꯗꯤ ꯈꯪꯖꯗꯦ, ꯀꯝꯄꯅꯤꯁꯤꯒꯤ ꯃꯄꯨ ꯁꯥꯔ ꯄꯥꯏꯈꯣꯝꯕꯅ ꯑꯌꯥꯕ ꯂꯣꯏꯅ ꯄꯤꯕꯅꯤ ꯃꯥꯒꯤꯗꯤ, ꯈꯔ ꯑꯗꯨꯝ ꯐꯤꯠ ꯇꯧꯅ꯫ ꯃꯦꯗꯥꯝ, ꯁ꯭ꯇꯨꯗꯦꯟ ꯑꯉꯥꯡꯅꯤ, ꯈꯔ ꯌꯦꯡꯕꯤꯔꯁꯤ꯫ ꯃꯤꯅꯔꯚꯥ ꯁꯥꯎꯔꯞꯅ, ꯐꯖꯕꯤ ꯀꯧꯔꯣ, ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯌꯨ꯫ ꯇꯉꯥꯡꯅ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤ, ꯅꯣꯛꯄꯗꯤ ꯌꯥꯗ꯫ ꯀꯧꯖꯔꯛꯀꯦ ꯃꯦꯗꯥꯝ꯫ ꯐꯖꯕꯤ, ꯃꯦꯗꯥꯝ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ? ꯃꯤꯅꯔꯚꯥꯅ, ꯅꯪꯅ ꯑꯣꯐꯤꯁꯁꯤꯒꯤ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯂꯩꯔꯤꯁꯤꯕꯨ ꯑꯣꯐꯤꯁꯁꯤꯒꯤ ꯁ꯭ꯇꯥꯐ ꯁꯨꯗꯗꯅ ꯂꯩꯔꯤꯕꯁꯤ ꯅꯪ ꯎꯗ꯭ꯔꯣ? ꯅꯪꯅ ꯁꯨꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯣꯐꯤꯁꯁꯤꯒꯤ ꯍꯦꯠ ꯅꯠꯇ꯭ꯔꯕ ꯅꯪꯅ? ꯅꯊꯧ ꯃꯁꯛ ꯈꯪꯗꯕ꯫ ꯐꯖꯕꯤ, ꯑꯣꯐꯤꯁꯀꯤ ꯃꯤ ꯑꯃꯠꯇ ꯋꯥꯠꯇꯦꯅ, ꯗ꯭ꯌꯨꯇꯤ ꯐꯖꯅ ꯂꯣꯏꯅ ꯇꯧꯅꯔꯤ꯫ ꯐꯥꯏꯜ ꯄꯨꯍꯟꯖꯔꯛꯎꯔꯥ? ꯑꯩꯒꯤꯗꯤ ꯗ꯭ꯌꯨꯇꯤꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯩ, ꯍꯧꯖꯤꯛꯁꯨ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯦ,
Sida phaba nupidu kadai sakre? Nang masi udabra? Angang lip loki. Aduna udabadi. Lip loiraga lakpiyo. Ugadi soidada. Winaraba. Lip pangpi da piba yabro. Nang da head oida puriba office nang da control tawgadaba natro. Aida pisaba nate. Company sigi papu sar paikobada pibari. Ai thiba ngamjade. Winaraba khajik no thadoda. Aida haidi staff aba watpada doi ekhoi wadro. Nangda asumna tawrabadi gabloi complete hangakpa yaidada. Adu oiradi nupiduda tawriwa tawbasu yaroi. Student nataba aba haplaga loire. Aida haribase office sigi staff se wadanabadi. Sumdrane taga. Beda Pazabi. Aisu sarsu student oye. Student ni angangdi. Karasu buksil tawthubiyo. Fazabi no fetawda. Bedamna pablibado angangdugi sitni. Kara luna dala bateng pangbiyo. Hey, nangido usitira. Nangsu nupi masazusu. Namayni punna thamagdagi lakthuklaga aina anawba hapkani. Madudata namayni khangani. Fazabina. Si office ni yum nate khanafamsu nate. Madam, ai duty yamna lay. Aise office sigi head ni. Madam na phamlibaduda aigi. Taga nasagi duty tawro batama halba yaro. Fazabi no fetawda. Madam, duty fazada tawbiruro. Thoidokpa aruba leitrabanida zangzakrage. Horen yesilba thokjarake. Fazabi bagi kada zangki. Minaraba kayada usitriba. Aina kari tawbaga bage yego. Minaraba mi fatabagi hawlabi. Sarjuda phamjariba mafam file lada loida toksilabi. Sarjugi kui saraga pang ida isili. Nupi masalawda lakpada nugairadi. Ba soidada thabaktagi bayubda nugaira potharuro. Minaraba wakhal amada office tagi tholaki. Gaihak lairaga office hour loiraduda Fazabi papan tholai. Fazabida. Taga paibirudo. Minaraba haiduda tawrabido adum thabo. Office CC camera theli haibase kaurabale. Hayengdi kharagalda lakpiyo. Office amukta sapthokse. Sarju office tatlaba kada loisedaba hodari. Fazabi phat lakduda. Agang nangbu loiseba loijibo. Sarju ise changlo yamda thajadiye. Foda adum haibirakpa yabasibo. Ise da wada lakpire. Ise sida phabo. Ise sa thaksira. Fazabida yare doba fazada thaklase. Ise da idaugi yum hekta thiruda laklabadi. Sataba tawrase. Nusi thoi. Isa thoi. Nui office da thabak tawbirabro isa siba. Sarjuna hoi iba. Akhoi office ki manager de. Nusi thoi. Isabu lawba lakbiriro. Isabu kayada luna tawbiriba. Isada agang oibada. Haithoi sithoiba kaya watlabasu nakhoida takpiyuko. Fazabida. Nasada adumlasu haibiruda. Agang oirabasu sarjugi bataw office da tabladingaidi. Thabak tawbada nobata asoiba lekti. Luna dana seksilna honaze. Company sigi bapu oiriba sarpai khobada phau. Badari hariba. Ibadi afabada sa pusabada
ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯅꯨꯡꯁꯤꯊꯣꯏ, ꯏꯆꯥꯁꯤꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ, ꯏꯆꯥꯅꯕꯨ ꯀꯔꯤ ꯈꯪꯗꯣꯏꯅꯣ? ꯐꯖꯕꯤ, ꯏꯃꯥ, ꯁꯔꯖꯨꯒꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨꯗ, ꯀꯝꯄꯅꯤꯁꯤꯒꯤ ꯃꯄꯨꯅ ꯐꯥꯎ ꯃꯉꯣꯟꯗ ꯉꯥꯎꯔꯤꯅꯤ꯫ ꯁꯔꯖꯨ, ꯏꯆꯦꯁꯤꯕ? ꯐꯖꯕꯤꯅ, ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤꯁꯨ ꯁꯥꯔꯅ ꯅꯪꯕꯨ ꯂꯧꯕꯤꯔꯨꯆꯣ, ꯋꯥꯍꯟꯒꯅꯨ ꯑꯉꯥꯡꯗꯣ, ꯒꯥꯔꯤ ꯂꯩꯖꯔꯝꯃꯣꯏ ꯀꯥꯏꯅꯒ ꯍꯥꯏꯔꯛꯏꯅꯤ꯫ ꯏꯆꯦ, ꯅꯪ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨꯆꯣꯀꯣ, ꯁꯤꯅꯤꯁꯦ ꯅꯨꯡꯁꯤꯠꯃꯨꯛ ꯀꯨꯡꯏ꯫ ꯅꯨꯡꯁꯤꯊꯣꯏꯅ, ꯍꯥꯏꯔꯤꯁꯤꯕꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ꯫ ꯁꯔꯖꯨꯅ, ꯏꯃꯥ, ꯑꯩ ꯆꯠꯂꯒꯦ꯫ ꯏꯆꯦ, ꯆꯠꯂꯁꯤ꯫ ꯐꯖꯕꯤꯅ, ꯏꯃꯥ, ꯅꯨꯡꯁꯤꯕꯗ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤꯗ꯫ ꯁꯔꯖꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯉꯥꯏꯔꯤ꯫ ꯐꯖꯕꯤ ꯊꯣꯛꯂꯛꯇꯨꯅ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯏꯅꯥꯎꯁꯅꯥ, ELC ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯆꯍꯤ ꯐꯥꯔꯛꯄꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯀꯝꯄꯅꯤꯁꯤꯒꯤ ꯑꯅꯧꯕ ꯁ꯭ꯇꯥꯐ ꯑꯣꯏꯔꯤꯕ ꯁ꯭ꯇꯥꯐ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯔꯖꯨꯕꯨ ꯑꯌꯥꯝꯕ ꯀꯝꯄꯅꯤꯒꯤ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯅ ꯕꯦꯁ ꯑꯣꯐ ꯕꯦꯁ ꯑꯦꯋꯥꯔꯗ ꯄꯤꯕꯗꯒꯤ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯤꯅꯔꯚꯥꯒ ꯏꯕꯣꯜꯍꯜꯒ ꯃꯕꯥꯏꯅꯤꯈꯛ ꯇꯣꯉꯥꯟꯅ ꯇꯥꯗꯨꯅ ꯂꯩ꯫ ꯁꯥꯔ ꯄꯥꯏꯈꯣꯝꯕꯅ, ꯏꯆꯦ ꯐꯖꯕꯤ, ꯅꯣꯏ ꯑꯣꯐꯤꯁꯁꯤꯒꯤ ꯑꯉꯥꯡꯁꯦ ꯂꯥꯛꯄꯗꯒꯤ ꯅꯈꯣꯏ ꯕ꯭ꯔꯥꯟꯁꯇ ꯑꯦꯋꯥꯔꯗꯁꯦ ꯑꯗꯨꯝ ꯂꯧꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯏꯆꯦꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯅ ꯑꯉꯥꯡꯁꯤꯕꯨ ꯁꯦꯝꯖꯕꯒꯤ ꯑꯦꯋꯥꯔꯗ ꯑꯃꯗꯤ ꯄꯤꯖꯒꯅꯤ꯫ ꯐꯖꯕꯤꯅ, ꯊꯦꯡꯀ꯭ꯌꯨ ꯁꯥꯔ꯫ ꯄꯥꯏꯈꯣꯝꯕ, ꯑꯉꯥꯡ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯨ ꯍꯥꯏꯌꯨ꯫ ꯁꯔꯖꯨꯅ, ꯁꯥꯔ, ꯏꯊꯛ ꯊꯣꯡꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯤꯡꯍꯟꯕꯤꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯝꯄꯅꯤꯁꯤꯒꯤꯗꯃꯛ ꯂꯦꯞꯈꯤꯒꯅꯤ꯫ ꯃꯤꯅꯔꯚꯥ, ꯑꯗꯨꯅ ꯂꯣꯏꯔꯕꯣ? ꯍꯟꯗꯛꯇꯤ ꯆꯥꯡ ナꯏꯅ ꯊꯕꯛ ꯀꯥꯗ꯭ꯔꯕꯗꯤ ꯑꯦꯛꯁꯟ ꯇꯧꯒꯅꯤ꯫ ꯏꯕꯣꯜꯍꯜꯅ, ꯆꯨꯝꯃꯤ, ꯑꯦꯛꯁꯟ ꯇꯧꯒꯗꯕꯅꯤ, ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯀꯝꯄꯅꯤꯁꯤꯒ ꯄꯕ꯭ꯂꯤꯛꯀ ꯂꯩꯅꯔꯤꯕ ꯃꯔꯤ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯉꯝꯒꯗꯕꯅꯤ꯫ ꯀꯝꯄꯅꯤꯁꯤꯅ ꯃꯁꯥ ꯈꯪꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯖꯒꯗꯕꯅꯤ꯫ ꯐꯖꯕꯤꯅ, ꯈꯔ ꯀꯜꯂꯞꯅ, ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯣꯐꯤꯁꯁꯤꯡ ꯑꯃꯗꯤ ꯃꯥꯅ ꯄꯨꯔꯤꯕ ꯗ꯭ꯌꯨꯇꯤ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯏꯊꯛ ꯊꯣꯡꯕꯁꯤꯡꯁꯨ ꯁꯥꯔꯅ ꯄꯥꯅꯤꯁꯃꯦꯟꯠ ꯄꯤꯕꯤꯌꯨ꯫ ꯃꯤꯅꯔꯚꯥꯅ, ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯃꯥꯜꯂꯦ, ꯅꯈꯣꯏꯅ ꯊꯨꯒꯥꯏꯕ ꯌꯥꯎꯔꯦ, ꯅꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯇꯦ ꯑꯩꯈꯣꯏ꯫ ꯄꯥꯏꯈꯣꯝꯕꯅ, ꯈꯟꯅꯁꯦ ꯍꯥꯏꯕꯅꯤ, ꯈꯟꯅꯁꯦ ꯍꯥꯏꯕ ꯅꯠꯇꯦ, ꯀꯝꯄꯅꯤꯁꯤꯒꯤ ꯊꯕꯛ ꯅꯤꯡꯊꯤꯅ ꯇꯧꯕ ꯃꯤꯗꯤ ꯑꯦꯋꯥꯔꯗ ꯁꯤꯟꯅꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯉꯥꯡ ꯑꯃꯁꯨꯡ ꯏꯆꯦ ꯐꯖꯕꯤ ꯑꯅꯤꯅ ꯐꯪꯂꯤꯕ ꯑꯦꯋꯥꯔꯗꯁꯤꯡ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯕꯒꯤꯅꯤ꯫ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯑꯦꯋꯥꯔꯗ ꯂꯧꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯁꯥꯔ ꯇꯣꯟꯗꯣꯟ, ꯑꯦꯋꯥꯔꯗꯁꯤꯡꯁꯤ ꯏꯕꯥꯏꯅꯤꯅ ꯌꯦꯟꯊꯣꯛꯂꯁꯤ꯫ ꯁꯔꯖꯨꯕꯨ ꯁꯥꯔ ꯄꯥꯏꯈꯣꯝꯕꯅ ꯑꯦꯋꯥꯔꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯣꯠꯅꯕ ꯀꯟꯕ ꯇꯟꯗꯕ ꯃꯤꯗꯤ ꯃꯥꯏ ꯄꯥꯛꯄꯅꯤ꯫ ꯁꯥꯔ ꯇꯣꯟꯗꯣꯟꯅ ꯐꯖꯕꯤ ꯑꯦꯋꯥꯔꯗ ꯄꯤꯔꯝꯃꯤ꯫ ꯃꯤꯅꯔꯚꯥ, ꯄꯥꯏꯈꯣꯝꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯐꯖꯕꯤꯗ ꯑꯃꯨꯛ ꯌꯦꯡꯂꯨꯔꯒ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕꯒꯨꯝ ꯊꯣꯛꯈꯤ꯫ ꯐꯖꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯉꯥꯏꯕ ꯃꯨꯗꯇ ꯂꯩ꯫ ꯇꯥꯊꯦꯕꯨ, ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯉꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ꯫ ꯂꯣꯏꯔꯛꯄꯗ ꯀꯔꯤꯅꯣ ꯈꯔ ꯆꯥꯃꯤꯟꯅꯁꯤ꯫ ꯃꯤꯅꯔꯚꯥ, ꯄꯥꯏꯈꯣꯝꯕ ꯁꯔꯖꯨꯅ ꯌꯦꯡꯕ ꯎꯔꯒ ꯃꯊꯃꯣꯏ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ ꯐꯖꯕꯤꯅ, ꯍꯦ ꯑꯉꯥꯡ, ꯅꯉꯣꯟꯗ ꯁꯥꯔꯁꯦ ꯍꯨꯔꯥꯟ ꯌꯦꯡꯂꯤꯁꯦ ꯌꯦꯡꯉꯣ꯫ ꯃꯤꯅꯔꯚꯥꯅ, ꯆꯥꯛ ꯆꯥꯔꯤꯁꯦ ꯈꯔꯒ ꯑꯦꯛꯇꯤꯡ ꯇꯧꯁꯤꯜꯂꯨ, ꯉꯁꯤꯗꯤ ꯑꯩꯗꯤ
ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯦ꯫ ꯁꯔꯖꯨ ꯍꯥꯏꯔꯞ ꯌꯦꯡꯂꯨꯏ꯫ ꯃꯤꯠꯀ ꯃꯤꯠꯀ ꯄꯤꯆꯥꯅꯈꯤ꯫ ꯂꯨꯛꯊꯗꯨꯅ ꯏꯀꯥꯏꯕ ꯈꯪꯖꯩ꯫ ꯑꯃꯨꯛ ꯌꯦꯡꯂꯨꯏ, ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯤꯅꯔꯚꯥ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯄꯥꯏꯈꯣꯝꯕ: ꯃꯤꯅꯔꯚꯥ, ꯅꯪꯁꯨ ꯑꯇꯩꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯀꯟꯅ ꯆꯥꯅ ꯊꯛꯅꯕ ꯇꯧꯔꯤꯕꯁꯦ ꯈꯔ ꯌꯦꯡꯁꯤꯜꯂꯨꯅꯦ꯫ ꯑꯉꯥꯡꯁꯤꯡꯅ ꯇꯧꯔꯒ ꯁꯨꯝ ꯌꯦꯡ ꯂꯩꯔꯤꯗꯨꯕꯨ ꯃꯤꯅꯔꯚꯥ ꯂꯩꯊꯣꯛꯄ ꯉꯝꯅ ꯌꯥꯎꯁꯤꯟꯕ ꯇꯥꯔꯝꯃꯤ꯫ ꯐꯖꯕꯤꯅ: ꯌꯥꯔꯅꯤ ꯃꯦꯗꯥꯝ, ꯑꯁꯣꯝꯗꯒꯤ ꯏꯁꯤꯡꯁꯦ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯣ꯫ ꯑꯉꯥꯡ, ꯅꯨꯡꯉꯥꯏꯇ꯭ꯔ ꯀꯨꯝꯍꯩꯁꯦ? ꯃꯤꯅ ꯍꯦꯜꯂꯒꯅꯨ, ꯅꯨꯄꯤ ꯊꯣꯛꯎꯀꯣ꯫ ꯁꯔꯖꯨꯅ: ꯅꯨꯄꯤꯅ ꯈꯜꯂꯤ꯫ ꯌꯦꯡꯕꯗꯃꯛ ꯌꯦꯡꯉꯤ, ꯆꯤꯟꯕꯥꯟꯗꯤ ꯁꯨꯛꯀꯥꯡ ꯀꯥꯡꯗꯦ꯫ ꯀꯔꯤ ꯅꯨꯄꯥꯅꯣ ꯅꯨꯄꯥ ꯑꯁꯨꯛ ꯌꯥꯝꯅ ꯊꯣꯛꯇꯕꯁꯤꯕꯣ? ꯄꯥꯏꯈꯣꯝꯕ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ: ꯃꯌꯥꯝ ꯆꯥꯔꯁꯦ꯫ ꯏꯆꯦ ꯐꯖꯕꯤ, ꯑꯉꯥꯡꯒ ꯅꯤꯡꯊꯤꯅ ꯆꯥꯃꯤꯟꯅꯔꯣ꯫ ꯑꯋꯥꯠꯄ ꯂꯩꯔꯕꯁꯨ ꯍꯥꯏꯕꯤꯔꯛꯎ꯫